ꯑꯩꯁꯦ ꯊꯥꯏꯅ ꯄꯩꯁꯥ ꯄꯠ ꯇꯠꯂꯝꯃꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕꯗꯒꯤꯗꯤꯅꯦ ꯍꯧꯖꯤꯛ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯨꯡꯁꯥ ꯁꯥꯈꯤꯗ꯭ꯔꯦꯕ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯖꯔꯛꯀꯦꯀꯣ ꯑꯩꯅ ꯆꯍꯤ 53 ꯁꯨꯔꯝꯗꯥꯏ 2022ꯒꯤ ꯖꯨꯟ ꯖꯨꯂꯥꯏꯁꯦ ꯁꯤꯗꯒꯤ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯖꯈꯤꯑꯕꯀꯣ ꯑꯩꯁꯦ ꯖꯨꯟ 29ꯗ ꯊꯕꯛ ꯃꯐꯝ ꯑꯃꯗ ꯖꯣꯏꯟ ꯇꯧꯔꯦ ꯑꯗꯨꯒ ꯖꯨꯂꯥꯏꯒꯤ ꯊꯥꯗꯒꯤ ꯁꯦꯂꯔꯤ ꯐꯪꯕ ꯍꯧꯔꯛꯈꯤꯕꯀꯣ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯊꯕꯛ ꯑꯃ ꯁꯨꯏ ꯑꯗꯨ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯇꯥꯏꯃꯤꯡꯗꯤ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯕꯒꯤ ꯇꯥꯏꯃꯤꯡꯗꯤ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯕꯀꯣ ꯁꯤꯗꯒꯤ ꯑꯩꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯈꯤꯕꯀꯣ ꯑꯗꯨꯒ 2022ꯒꯤ ꯖꯨꯂꯥꯏꯗꯒꯤꯅ 2022ꯒꯤ ꯗꯤꯁꯦꯝꯕꯔꯁꯦ ꯁꯤꯒꯤ ꯊꯥ ꯇꯔꯨꯛꯁꯤꯗ ꯑꯩꯁꯦ ꯑꯦꯚꯔꯦꯖꯇ ꯑꯔꯥꯎꯟ 4,400ꯃꯨꯛ ꯊꯥ ꯈꯨꯗꯤꯡꯒꯤ 4,400ꯃꯨꯛ ꯇꯥꯟꯕ ꯉꯝꯈꯤꯑꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤ 2023ꯁꯦ ꯁꯤꯗꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯁꯦꯂꯔꯤ ꯐꯪꯕ ꯊꯕꯛꯁꯦ ꯇꯣꯛꯊꯣꯛꯑꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯟꯀꯝꯁꯦ ꯊꯥ ꯑꯃꯗ 2023ꯒꯤ ꯑꯣꯏꯅꯗꯤ ꯂꯨꯄꯥ 2,000ꯃꯨꯛꯇꯪꯒ ꯇꯥꯜꯂꯦꯕꯀꯣ ꯁꯤꯗꯒꯤ ꯍꯦꯟꯗ꯭ꯔꯒꯁꯨ 2,000ꯃꯨꯛꯇꯪꯅꯦꯕ ꯇꯥꯜꯂꯤꯁꯦ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯃꯃꯥꯡ ꯆꯍꯤ 2024ꯁꯤꯗꯗꯤ ꯑꯩꯁꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯈꯔ ꯍꯧꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦꯊꯥ ꯑꯃꯗ ꯑꯦꯚꯔꯦꯖꯇ ꯑꯔꯥꯎꯟ 3,000ꯃꯨꯛ ꯇꯥꯟꯕ ꯉꯝꯃꯦꯕ ꯀꯩꯅꯣꯁꯤꯗ 2024ꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯑꯩꯅ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁꯦꯂꯔꯤ ꯐꯪꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯕꯛꯈꯩꯁꯤꯗꯤꯊꯥ ꯑꯃꯗꯅ ꯈꯔ ꯍꯦꯟꯅ ꯇꯥꯟꯕ ꯊꯥ ꯑꯃꯗꯅꯈꯔ ꯂꯣ ꯑꯣꯏꯅ ꯇꯥꯟꯕ ꯑꯗꯨ ꯑꯣꯏꯕꯒꯤꯅꯤꯀꯣ ꯑꯗꯣ ꯑꯦꯚꯔꯦꯖꯇ ꯑꯩꯒꯤ ꯑꯔꯥꯎꯟ ꯃꯃꯥꯡ ꯆꯍꯤꯗ 2024ꯗ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯁꯦ ꯂꯨꯄꯥ 3,000ꯃꯨꯛ ꯇꯥꯜꯂꯦꯕꯀꯣ ꯁꯤꯒꯤ ꯑꯩꯒꯤ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯊꯝꯈ꯭ꯔꯁꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯂꯧꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦꯕ ꯑꯩꯁꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯃꯥ ꯏꯄꯥꯗꯒꯤ ꯄꯩꯁꯥ ꯑꯗꯨꯝ ꯄꯨꯡꯂꯧꯗ ꯂꯧꯕꯁꯦ ꯀꯥ ꯍꯦꯟꯅ ꯍꯩꯅꯔꯛꯇꯦꯕ ꯑꯩꯈꯣꯏ ꯄꯤꯁꯨ ꯄꯤꯔꯛꯇꯦꯕ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯅ ꯄꯩꯁꯥꯁꯦ ꯄꯨꯡꯄꯤꯗ ꯄꯤꯕ ꯃꯆꯥꯗꯣ ꯑꯣꯏꯔꯛꯇꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯍꯤ 13 ꯁꯨꯒꯠꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯊꯕꯛꯀꯨꯝꯕ ꯄꯥꯈꯣꯟ ꯏꯈꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯊꯕꯛꯀꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯤꯉꯣꯟꯗ ꯇꯧꯍꯜꯂꯨꯅꯨ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯒ ꯄꯩꯁꯥꯁꯦ ꯈꯔ ꯂꯧꯕ ꯍꯧꯔꯛꯑꯦꯕ ꯊꯕꯛ ꯁꯨꯔꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯕꯥꯗꯒꯤ ꯄꯩꯁꯥ ꯗꯥꯏꯔꯦꯛ ꯑꯣꯏꯅꯗꯤ ꯂꯧꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯇꯧꯔꯒ ꯂꯧꯕ ꯑꯣꯏꯅ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯀꯧꯗ꯭ꯔꯦꯀꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣ ꯍꯥꯏꯖꯔꯤꯗꯣ ꯖꯨꯟ ꯖꯨꯂꯥꯏꯗꯒꯤ 2022ꯗꯒꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇꯥꯟꯕꯗꯤ ꯍꯧꯖꯔꯛꯑꯦ ꯍꯥꯏꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯈꯔ ꯂꯧꯕ ꯍꯧꯔꯛꯄꯁꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯏꯁꯥꯒꯤ ꯔꯤꯆꯥꯔꯖꯀꯨꯝꯕꯗꯤ ꯍꯥꯞꯆꯔꯛꯑꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯒꯨꯝꯕ ꯏꯃꯥꯟꯅꯕꯒ ꯅꯣꯡꯐꯥꯗꯣꯛ ꯆꯠꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯒꯤꯗꯤ ꯄꯩꯁꯥꯁꯦ ꯄꯨꯊꯣꯛꯆꯔꯛꯑꯦꯕ ꯑꯗꯨꯃꯛꯄꯨ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗꯀꯣ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯦ ꯏꯍꯩ ꯍꯩꯇꯕꯗꯧꯅ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯍꯦꯛ ꯄꯤꯔꯛꯄꯒ ꯂꯣꯏꯁꯟꯕꯅ ꯍꯥꯟꯕ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯠꯂꯒꯅꯤ ꯂꯩꯗꯣꯏꯁꯦ ꯍꯦꯛ ꯄꯤꯔꯛꯄꯒ ꯂꯣꯏꯁꯜꯂꯕꯅꯤ ꯇꯠꯂꯒ ꯂꯩꯔꯦꯗꯅ ꯍꯣꯏ ꯏꯁꯦꯡ ꯁꯦꯡꯅ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥꯔꯒ ꯇꯥꯟꯕ ꯅꯠꯇꯕꯅꯤꯅ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯣ ꯈꯔ ꯈꯪꯕ ꯋꯥꯠꯂꯤꯕꯖꯥꯠꯅꯤꯀꯣ ꯃꯇꯝꯗꯨꯗ ꯑꯗꯒꯤ ꯑꯩꯁꯦ 2022ꯒꯤ ꯄꯩꯁా ꯑꯩꯅ ꯇꯥꯟꯕ ꯍꯧꯒꯠꯂꯛꯄꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ 2022ꯒ 23ꯒꯁꯦ ꯁꯤꯗ ꯑꯩꯅ ꯏꯁꯥꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯖꯈꯠꯂꯛꯄꯗꯒꯤ ꯑꯩꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯄꯩꯁꯥꯁꯦ ꯁꯨꯡꯂꯧ ꯂꯧꯈꯤꯗꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯧꯁꯜꯂꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯀꯩꯀꯥꯁꯦ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤꯀꯣ ꯑꯩꯅ ꯑꯌꯥꯝꯕ ꯍꯥꯏꯔꯤꯁꯦ ꯇꯁꯦꯡꯅ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦꯕ ꯑꯩ ꯂꯧꯈꯤꯕ꯭ꯔꯥꯅ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯂꯧꯈꯤꯗꯦꯅꯗꯤ ꯈꯜꯂꯤꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩ ꯋꯥꯁꯛꯑꯣꯒ ꯍꯥꯏꯔꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯅꯀꯣ 95% ꯍꯥꯏꯖꯤꯜꯂꯒꯦꯕ ꯑꯩꯁꯦ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯁꯨꯡꯂꯧ ꯂꯧꯈꯤꯗ꯭ꯔꯦꯕ ꯑꯩ ꯏꯁꯥꯒꯤ ꯔꯤꯆꯥꯔꯖ ꯀꯩꯀꯥꯒꯤ ꯑꯩ ꯏꯁꯥꯅ ꯂꯣꯏꯅ ꯍꯨꯟꯖꯔꯛꯑꯦꯕꯀꯣ ꯁꯤꯗ ꯑꯩꯅ ꯂꯧꯈꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ 2022 23ꯁꯤꯗꯗꯤ ꯑꯩꯁꯦ ꯂꯩꯅꯕ ꯑꯃ ꯊꯥꯕꯅꯦ BA ꯇꯧꯔꯤꯕꯀꯣ BAꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤꯕꯅꯤꯅ ꯐꯣꯔꯝ ꯐꯤꯜꯑꯞꯀꯨꯝꯕ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯨꯝꯕ ꯁꯤꯗꯤ ꯄꯩꯁꯥ ꯈꯔ ꯆꯥꯎꯋꯤꯗꯅ ꯁꯤꯗꯤ ꯑꯩꯅ ꯗꯛ ꯂꯥꯎꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤನ ꯁꯤꯃꯗꯤ ꯂꯧꯒꯦꯀꯣ ꯑꯇꯩꯗꯤ ꯑꯩ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯍꯨꯟꯖꯈ꯭ꯔꯦꯅꯗꯤ ꯑꯩꯅ ꯈꯜꯂꯦ ꯑꯗꯣ 95% ꯍꯥꯏꯔꯤꯁꯤꯅꯦ ꯍꯨꯟꯖꯈ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯃꯇꯨꯡꯗ 2024 ꯃꯃꯥꯡ ꯆꯍꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯃꯃꯥꯡ ꯆꯍꯤꯁꯤꯗꯗꯤ ꯑꯩꯁꯦ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯍꯧꯒꯠꯂꯦꯀꯣ ꯖꯤꯝ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯕꯨ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯉꯤꯕ ꯄꯣꯠꯅꯤꯀꯣ ꯍꯥꯏꯗꯤ ꯆꯪꯉꯤꯗꯅꯀꯣ ꯗꯥꯏꯠ ꯀꯩꯀꯥꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯍꯨꯟꯖꯔꯛꯑꯦꯕ ꯃꯃꯥꯡ ꯆꯍꯤꯁꯦ ꯗꯥꯏꯠ ꯍꯨꯟꯖꯔꯛꯑꯦ ꯑꯩꯒꯤ ꯔꯤꯆꯥꯔꯖ ꯍꯨꯟꯖꯔꯛꯑꯦ ꯑꯩꯒꯤ ꯑꯗꯩꯗꯤ ꯖꯤꯝꯒꯤ ꯐꯤ ꯍꯨꯟꯖꯔꯛꯑꯦ ꯑꯩꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯦ ꯂꯣꯏꯅꯃꯛꯁꯦ ꯍꯨꯟꯖꯔꯛꯑꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯑꯩ ꯑꯅꯤꯔꯛꯈꯛ ꯄꯩꯁा ꯂꯧꯈꯤ ꯑꯍꯥꯟꯕꯗ ꯂꯧꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ MOBCꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯖꯤꯟꯕꯒꯤ ꯑꯩꯅ ꯂꯨꯄꯥ 700 ꯂꯧꯈꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯐꯪꯉꯀꯥꯟꯗ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯕꯕꯥ ꯅꯪ ꯑꯣꯏꯅ ꯂꯧꯔꯣꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯐꯦꯁ ꯚꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯏꯕ ꯀꯩꯅꯣ ꯂꯣꯏꯔꯝꯗꯥꯏꯗꯅꯦ ꯇꯧꯍꯧꯗꯅ ꯑꯗꯨꯝ ꯐꯪꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯥꯏꯗ ꯀꯩꯅꯣ ꯑꯗꯥꯏꯗ ꯑꯣꯏꯔꯝꯃꯅꯤꯀꯣ ꯑꯃꯨꯛꯁꯨ ꯂꯧꯈꯤꯕꯀꯣ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯃꯥꯒꯤ ꯄꯩꯁꯥ ꯐꯪꯕ ꯇꯥꯏꯃꯤꯡ ꯇꯥꯕꯗ ꯕꯥ ꯑꯩ ꯍꯟꯗꯛ ꯊꯥꯒꯤ ꯄꯩꯁꯥꯒꯤ ꯖꯤꯝꯒꯤ ꯄꯩꯁꯥꯁꯤꯃꯗꯤ ꯍꯨꯟꯕꯤꯔꯣ ꯍꯥꯏꯔꯒ 3,300 ꯂꯧꯈꯤꯕ ꯁꯤ ꯅꯠꯇꯕ ꯑꯩ ꯏꯃꯨꯡꯗꯒꯤ ꯄꯩꯁꯥ ꯑꯝꯇ ꯂꯧꯈꯤꯗ꯭ꯔꯦꯕ ꯃꯃꯥꯡ ꯆꯍꯤꯗ ꯑꯩ ꯍꯨꯟꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯝꯇ ꯂꯧꯈꯤꯗ꯭ꯔꯦꯕ ꯑꯩ ꯏꯁꯥꯒꯤ ꯂꯣꯏꯅꯃꯛ ꯍꯨꯟꯖꯔꯦꯕꯀꯣ ꯁꯤꯗꯀꯣ ꯋꯥꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯂꯤꯔꯤꯁꯤꯗ ꯈꯜꯂꯝꯕ ꯌꯥꯏꯕ ꯅꯣꯏꯅ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯨ ꯄꯩꯁꯥꯁꯦ ꯃꯥꯅ ꯄꯩꯁꯥ ꯏꯃꯨꯡ ꯃꯅꯨꯡꯗꯩ ꯄꯩꯁꯥ ꯂꯧꯗꯕ ꯋꯥꯔꯤ ꯂꯤꯔꯒ ꯄꯩꯁꯥꯁꯦ ꯌꯥꯝ ꯇꯥꯟꯕꯒꯤ ꯃꯑꯣꯡꯗ 3,000 5,000 ꯈꯛ ꯇꯥꯜꯂꯒ ꯀꯩꯅꯣ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯤꯁꯤꯕꯨ ꯅꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏꯕ ꯄꯣꯏꯟꯁꯦ ꯑꯗꯨꯗꯅꯦꯕ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯅ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯌꯥꯝ ꯌꯥꯝꯗꯦꯀꯣ ꯉꯁꯥꯏꯗꯒꯤꯗꯣ ꯑꯍꯥꯟꯕꯗ 4,500ꯃꯨꯛ ꯇꯥꯜꯂꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ 2,200ꯃꯨꯛꯇꯅꯤ 2023 ꯂꯥꯟꯒ ꯂꯩꯔꯦ ꯇꯥꯜꯂꯤꯅꯦꯕ 2024ꯗ ꯑꯃꯨꯛ 3,000ꯃꯨꯛꯅꯦꯕ 3,000ꯃꯨꯛ ꯍꯥꯏꯁꯦ ꯖꯤꯝ ꯀꯩꯀꯥꯒꯤꯒ ꯑꯗꯨꯒ ꯌꯥꯝꯗꯕ ꯄꯩꯁꯥꯅꯦꯕ
ꯁꯤꯒꯤ ꯌꯥꯝꯗꯕ ꯄꯩꯁꯥꯁꯦ ꯁꯤꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯑꯩ ꯏꯁꯥꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠ ꯀꯩ ꯖꯤꯝꯒꯨꯝꯕ ꯀꯩꯀꯥꯒꯤ ꯄꯩꯁꯥꯁꯦ ꯍꯨꯟꯖꯔꯒ ꯑꯩꯁꯦ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯗꯕꯤꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯗꯣꯏꯁꯤ 2024 ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯂꯥꯛꯑꯁꯤꯀꯣ ꯃꯔꯝꯗꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ 2022 23ꯁꯨ ꯑꯗꯨꯗꯁꯨ ꯑꯩꯅ ꯄꯩꯁꯥ ꯈꯨꯠꯁꯤꯟꯅꯗꯣ ꯑꯩꯅ ꯏꯁꯥꯅ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯇꯨꯡꯍꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯄꯥꯝꯖꯗꯦꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯏꯅ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨ 2024ꯗꯒꯤꯗꯤ ꯑꯩ ꯄꯩꯁꯥꯁꯤꯃꯗꯤ ꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯔꯛꯑꯦꯅ ꯈꯟꯖꯩꯀꯣ ꯏꯁꯥ ꯏꯇꯣꯝꯗ ꯁꯤꯒꯤ ꯈꯨꯠꯁꯤꯟꯅꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯩꯁꯥ ꯌꯥꯝꯗꯕ ꯄꯣꯠꯇꯣ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯑꯩ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯃꯊꯥ ꯁꯥꯈꯤꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯅꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯒꯦꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯅꯪ ꯅꯁꯥꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯀꯩꯅꯣꯅ ꯈꯪꯗꯣꯛꯆꯔꯣꯕ ꯁꯤꯁꯦ ꯑꯩꯒꯤꯁꯤꯒ ꯋꯥꯔꯤꯁꯦ ꯇꯥꯅ ꯅꯪꯉꯣꯟꯗꯁꯨ ꯀꯣꯛꯇꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯣꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦꯕꯀꯣ ꯅꯣꯏꯒꯤꯁꯨ ꯅꯁꯥꯒꯤ ꯈꯟꯖꯧꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯦ ꯑꯍꯥꯟꯕꯗ ꯐꯤꯠꯅꯦꯁꯅꯦꯕ ꯐꯤꯠꯅꯦꯁ ꯂꯩꯔꯦꯀꯣ ꯃꯊꯪꯗ ꯑꯩꯒꯤ ꯐꯣꯟꯒꯤ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯂꯦꯞꯇꯣꯞ ꯀꯩꯀꯥ ꯁꯤꯖꯤꯟꯅꯅꯕ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯃ ꯍꯥꯞꯄꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯃꯊꯪꯗ ꯑꯩꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟ ꯁꯤꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤ ꯑꯍꯨꯝꯁꯤꯗꯤ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯩꯉꯣꯟꯗ ꯅꯣꯏꯒꯤꯁꯨ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯖꯧꯕ ꯑꯩꯒꯤꯗꯤ ꯁꯤ ꯑꯍꯨꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦ ꯑꯇꯩꯈꯩꯁꯤꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯑꯣꯞꯁꯅꯦꯜ ꯉꯥꯛꯇꯅꯦꯕ ꯌꯥꯎꯔꯁꯨ ꯌꯥꯕ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯁꯤ ꯑꯍꯨꯝꯁꯤꯃꯗꯤ ꯑꯩꯅ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕꯅꯦꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯟꯖꯔꯤꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯅꯣꯏꯒꯤꯁꯨ ꯅꯁꯥꯒꯤ ꯑꯃꯃꯝ ꯂꯩꯖꯔꯣꯕꯀꯣ ꯈꯟꯊꯖꯔꯣꯀꯣ ꯐꯖꯅ ꯋꯥꯈꯜꯗ ꯊꯝꯕꯤꯔꯣꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯆꯦꯗ ꯏꯊꯣꯛꯀꯦꯔꯥ ꯀꯩꯅꯣ ꯑꯩꯗꯤ ꯆꯦꯗ ꯏꯊꯣꯛꯑꯦ ꯍꯣꯏ ꯌꯥꯔꯦ ꯆꯦꯗ ꯏꯊꯣꯛ ꯁꯨꯃꯥꯏꯅ ꯏꯊꯣꯛꯀꯦꯔꯥ ꯀꯩꯗꯧꯒꯦ ꯆꯦꯗ ꯏꯊꯣꯛꯑꯣ ꯆꯦꯗ ꯏꯊꯣꯛꯄꯤꯔꯣ ꯅꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯈꯩꯗꯣ ꯅꯣꯏꯒꯤ ꯐꯤꯠꯅꯦꯁ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯅꯣꯏꯒꯤ ꯑꯄꯥꯝꯕꯈꯩꯗꯣ ꯆꯦꯗ ꯏꯊꯣꯛꯑꯒ ꯊꯝꯕꯤꯔꯣꯀꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯉꯁꯥꯏ ꯑꯩꯅ ꯑꯩꯒꯤ ꯑꯍꯨꯝ ꯍꯥꯏꯈꯤꯕꯗꯣ ꯐꯤꯠꯅꯦꯁꯅꯦ ꯑꯩꯒꯤ ꯔꯤꯆꯥꯔꯖ ꯍꯥꯟꯕꯩꯅꯦ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯀꯦꯌꯔꯗꯣ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯈꯩꯗꯤ ꯑꯩꯁꯦ ꯑꯣꯞꯁꯅꯦꯜ ꯉꯥꯛꯇ ꯇꯥꯔꯛꯑꯦꯕ ꯁꯤ ꯑꯍꯨꯝꯁꯤꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯅꯦꯁꯦꯁꯤꯇꯤ ꯏꯁꯦꯟꯁꯤꯌꯦꯜ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯒꯤꯗꯤ ꯑꯣꯞꯁꯅꯦꯜ ꯉꯥꯛꯇꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩ ꯗ꯭ꯔꯦꯁ ꯐꯖꯕ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯀꯅꯥꯅꯕꯨ ꯁꯦꯠꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯗ꯭ꯔꯦꯁ ꯐꯖꯕ ಅದು ಆಪ್ಷನಲ್ನೇꯕ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯩꯗꯤ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝꯁꯨ ꯇꯧꯕꯅꯤꯅ ꯑꯩ ꯗ꯭ꯔꯦꯁ ꯍꯦꯛꯇ ꯂꯩꯔꯨꯕ ꯈꯣꯠꯂꯨꯕꯒꯤ ꯀꯣꯏꯗꯅ ꯆꯠꯇꯅ ꯌꯥꯝ ꯍꯦꯟꯅ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯩ ꯏꯃꯥꯟꯅꯕꯈꯩꯒ ꯀꯣꯏꯗꯅ ꯆꯠꯇꯅ ꯂꯥꯡꯊꯣꯛꯄꯒꯤꯗꯨꯁꯨ ꯑꯩꯅꯁꯨ ꯍꯦꯟꯅ ꯄꯥꯝꯗꯦ ꯑꯗꯨ ꯑꯣꯞꯁꯅꯦꯜꯅꯦꯕ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯒꯤꯅꯦꯕꯀꯣ ꯑꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯍꯨꯝꯗꯨꯗꯤ ꯌꯥꯝ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯣꯕ ꯑꯩꯒꯤ ꯑꯍꯨꯝꯁꯦ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯒꯤ ꯄꯩꯁꯥ ꯆꯠꯐꯝ ꯂꯩꯔꯤꯁꯦ ꯑꯇꯩ ꯏꯝꯄꯣꯔꯇꯦꯟ ꯄꯥꯛꯅ ꯑꯣꯏꯗꯦ ꯍꯥꯏꯔꯕꯅꯤꯅ ꯁꯤ ꯑꯍꯨꯝꯁꯤꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗ ꯁꯤ ꯑꯍꯨꯝꯁꯦ ꯈꯤꯇꯪ ꯀꯨꯞꯊꯔꯒ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯖꯤꯝꯒꯤ ꯐꯤ ꯂꯥꯛꯑꯅꯤꯀꯣ ꯖꯤꯝꯒꯤ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯩꯁꯥꯁꯨ ꯍꯣꯡꯉꯦ ꯑꯗꯨꯒ ꯁꯥꯟꯅꯐꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯩꯗꯣ ꯃꯌꯥꯡ ꯀꯥꯏꯗ ꯁꯥꯟꯅꯕꯅꯤ ꯅꯌꯥ ꯁ꯭ꯇꯣꯔ ꯃꯌꯥ ꯍꯥꯏꯕ꯭ꯔꯥ ꯅꯌꯥ ꯍꯥꯏꯕ꯭ꯔꯥ ꯕꯥꯞ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕꯅꯦꯀꯣ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯥ ꯑꯍꯨꯝꯒꯤ ꯄꯤꯊꯣꯛꯑꯦꯀꯣ ꯊꯥ ꯑꯍꯨꯝꯒꯤ ꯂꯨꯄꯥ 1,000,000 ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ 350,000ꯃꯨꯛꯇꯅꯦꯕ ꯖꯤꯝꯁꯦꯀꯣ ꯑꯣꯏꯔꯤꯁꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯑꯃ ꯂꯩꯔꯦꯀꯣ ꯗꯥꯏꯠꯀꯤꯁꯦ ꯑꯩꯅ ꯆꯥꯔꯤꯈꯩꯁꯦ ꯗꯥꯏꯠꯁꯦ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯂꯨꯄꯥ 70ꯒꯤ ꯅꯨꯡꯇꯤꯒꯤ ꯑꯩ ꯆꯥꯔꯦꯀꯣ ꯁꯤꯃꯗꯤ ꯑꯗꯩꯗꯤ ꯑꯣꯠꯁꯀ ꯄꯤꯅꯠ ꯕꯇꯔꯒ 50 ꯒ꯭ꯔꯥꯝ 30 ꯒ꯭ꯔꯥꯝ 50 ꯒ꯭ꯔꯥꯝ ꯑꯣꯠ ꯆꯥꯔꯦ ꯑꯗꯨꯒ ꯄꯤꯅꯠ ꯕꯇꯔꯅ 30 ꯒ꯭ꯔꯥꯝ ꯀꯩꯅꯣ ꯇꯦꯕꯜ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯝ ꯆꯥꯔꯦꯀꯣ ꯁꯤꯗ ꯂꯨꯄꯥ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯂꯨꯄꯥ 50,000ꯃꯨꯛ ꯇꯥꯕꯅꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯂꯐꯣꯏꯒ ꯆꯥꯛꯀꯗꯤ ꯑꯩ ꯆꯥꯏꯀꯣ ꯆꯥꯕꯗꯤ ꯑꯗꯣ ꯁꯤꯗꯤ ꯏꯃꯨꯡꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯅ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯂꯩꯕꯗꯣ ꯑꯗꯨꯝ ꯆꯥꯔꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩ ꯔꯤꯆꯥꯔꯖꯀꯤ ꯂꯥꯛꯑꯁꯦꯕ ꯔꯤꯆꯥꯔꯖꯀꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯂꯨꯄꯥ 189 ꯄꯤꯕꯗꯣ ꯍꯥꯞꯄꯦ ꯖꯤꯑꯣꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯍꯥꯞꯄꯦꯀꯣ ꯑꯗꯒꯤꯗꯤ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯒꯅꯤ ꯅꯣꯏ ꯄꯩꯁꯥ ꯌꯥꯝ ꯀꯨꯞꯊꯔꯒꯅꯤꯀꯣ ꯑꯩꯅ ꯋꯥꯔꯤ ꯂꯤꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤ ꯅꯣꯛꯅꯤꯡꯉꯒꯁꯨꯀꯣ ꯈꯥꯡꯕꯗꯣ ꯅꯣꯏ ꯌꯦꯡꯕꯤꯌꯨꯔꯗꯤ ꯍꯥꯏꯗꯤ ꯀꯥꯟꯅꯗꯣꯏꯅꯤ ꯅꯣꯏꯗ ꯏꯟꯁꯥꯏꯠ ꯑꯃꯅꯤ ꯑꯩꯅ ꯎꯠꯂꯤꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯁꯤꯅ ꯀꯥꯟꯅꯔꯛꯀꯗꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯩꯗꯤ ꯖꯤꯑꯣ ꯐꯥꯏꯕꯔꯒꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯨꯜꯂꯒ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯊꯥ ꯑꯝꯗ ꯑꯩ ꯂꯨꯄꯥ 100ꯃꯨꯛꯇꯪ ꯀꯩꯅꯣ ꯆꯠꯂꯝꯒꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯑꯗ ꯁꯤꯃ ꯂꯩꯕꯤꯔꯦꯀꯣ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯂꯥꯛꯑꯁꯦꯕ ꯑꯃꯨꯛ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯔꯨꯇꯤꯟꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤꯁꯤꯗ ꯀꯩꯅꯣ ꯇꯧꯔꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯦꯁ ꯋꯥꯁ ꯂꯩꯔꯦ ꯁꯟꯁꯀ꯭ꯔꯤꯟ ꯂꯩꯔꯦ ꯃꯤꯅꯣꯛꯁꯤꯗꯤꯜ ꯂꯩꯔꯦ ꯃꯣꯏꯆꯔꯥꯏꯖꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯝ ꯀꯛꯄꯒꯤ ꯑꯃ ꯂꯩꯔꯦꯀꯣ ꯁꯝ ꯀꯛꯄꯁꯦ ꯊꯥ ꯑꯝꯗ 2ꯔꯛ ꯀꯛꯑꯦ ꯍꯥꯏꯔꯁꯤ ꯂꯨꯄꯥ 50 ꯈꯛ ꯂꯧꯋꯦ ꯑꯩꯈꯣꯏꯗꯤꯀꯣ ꯐꯩ ꯑꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯀꯛꯄꯤꯕꯗ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩꯗꯤ ꯀꯣꯛꯇꯩ ꯊꯥꯎꯕꯨ ꯌꯥꯎꯔꯒ ꯑꯩꯁꯦ ꯄꯥꯔꯛꯑꯕꯅꯤꯀꯣ ꯄꯩꯁꯥꯁꯦ ꯑꯩ ꯄꯥꯔꯛꯀꯦꯕ ꯑꯩ ꯅꯣꯏꯗ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩꯅ ꯄꯩꯁꯥ ꯄꯥꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯊꯥ ꯑꯃꯒꯤ ꯄꯩꯁꯥ ꯀꯩꯅꯣꯁꯦ ꯆꯠꯄꯁꯦ ꯑꯩ ꯄꯥꯒꯦꯀꯣ ꯉꯁꯥꯏ ꯖꯔ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯁꯤꯗ ꯑꯩ ꯐꯣꯇꯣꯗꯗꯤ ꯎꯠꯂꯛꯀꯦ ꯅꯣꯏꯗ ꯖꯤꯝ ꯐꯤ ꯂꯩꯔꯦ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯂꯩꯔꯦ ꯑꯣꯠꯁ ꯑꯦꯟ ꯄꯤꯅꯠ ꯕꯇꯔ ꯂꯩꯔꯦ ꯀ꯭ꯔꯦꯇꯤꯟ ꯂꯩꯔꯦ ꯔꯤꯆꯥꯔꯖ ꯂꯩꯔꯦ ꯁꯟꯁꯀ꯭ꯔꯤꯟ ꯂꯩꯔꯦ ꯐꯦꯁ ꯋꯥꯁ ꯂꯩꯔꯦ ꯃꯣꯏꯆꯔꯥꯏꯖꯔ ꯂꯩꯔꯦ ꯍꯦꯌꯔ ꯀꯠꯇꯤꯡ ꯂꯩꯔꯦ ꯍꯦꯌꯔ ꯑꯣꯏꯜ ꯂꯩꯔꯦ ꯃꯤꯅꯣꯛꯁꯤꯗꯤꯜ ꯂꯩꯔꯦ ꯗꯤꯑꯣꯗꯣꯔꯦꯟꯠ ꯁꯦꯒꯥꯛ ꯇꯩꯅꯕꯗꯣ ꯑꯗꯨ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯈꯛꯇꯅꯦꯕ ꯑꯩꯒꯤ ꯌꯥꯝ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤꯁꯦ ꯅꯣꯏꯗ ꯑꯩꯅ ꯄꯩꯁꯥꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟꯗꯗꯤ ꯊꯣꯛꯍꯜꯂꯅꯤ ꯄꯩꯁꯥꯁꯦ ꯇꯣꯇꯦꯜꯗ ꯌꯦꯡꯉꯣꯀꯣ ꯑꯩ ꯊꯥ ꯑꯃ ꯆꯠꯂꯤꯁꯦ 4,632ꯅꯦꯕꯀꯣ 4,432ꯅꯦꯕ ꯁꯤꯒꯤ ꯑꯔꯥꯎꯟꯗꯅꯦꯕꯀꯣ ꯆꯠꯂꯤꯁꯦ ꯁꯤꯗꯒꯤ ꯈꯔ ꯍꯦꯟꯕ ꯌꯥꯏ ꯁꯤꯗꯒꯤ ꯈꯔ ꯇꯥꯕ ꯌꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ 2024ꯗ ꯑꯩꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯊꯣꯛꯑꯦ ꯍꯥꯏꯗꯣ 3,000ꯃꯨꯛꯅꯦꯕ ꯑꯦꯚꯔꯦꯖꯇ ꯊꯣꯛꯑꯦ ꯍꯥꯏꯗꯣ ꯑꯦꯚꯔꯦꯖꯇ ꯂꯨꯄꯥ 3,000ꯃꯨꯛ ꯊꯣꯛꯑꯦꯀꯣ ꯑꯩꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠ ꯆꯩꯈꯩꯁꯤꯗꯤ ꯂꯨꯄꯥ 4,400 ꯍꯥꯏꯁꯦꯕꯀꯣ ꯁꯤꯈꯛ ꯆꯪꯗꯣꯔꯦꯕ ꯁꯤꯈꯛ ꯆꯪꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯃꯊꯥ ꯁꯥꯒꯗꯣꯏꯅꯣ ꯁꯤꯅꯦꯕ ꯄꯩꯁꯥ ꯃꯊꯥ ꯁꯨꯡꯁꯥ ꯁꯥꯗ꯭ꯔꯦꯕ ꯑꯩꯁꯦ
ꯁꯥꯟꯒꯦꯗꯤ ꯌꯥꯏꯀꯣ ꯁꯥꯟꯒꯦꯗꯤ ꯀꯃꯥꯏꯅ ꯁꯥꯜꯂꯛꯀꯅꯤ ꯑꯩꯅ ꯄꯩꯁꯥꯁꯦ ꯑꯩꯅ ꯁꯤꯒꯤ ꯅꯦꯁꯦꯁꯤꯇꯤ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕꯈꯩꯁꯦ ꯈꯟꯗꯒ ꯑꯩꯅ ꯈꯣꯡ ꯑꯃ ꯎꯔꯦ ꯐꯖꯩꯅ ꯄꯥꯝꯃꯒ 3,000 ꯄꯤꯕ ꯈꯣꯡ ꯂꯩꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩ ꯗ꯭ꯌꯨ ꯆꯠꯂꯒ ꯃꯊꯥ ꯁꯥꯅꯦꯕ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯁ 3,000ꯁꯦ ꯌꯥꯝ ꯌꯥꯝꯗꯦꯒꯅꯤ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯅꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅꯒꯗꯤ ꯑꯗꯣ ꯌꯥꯔꯦ ꯁꯤꯗꯤ ꯈꯤꯇꯪ ꯂꯥꯏꯔꯕ ꯀꯥꯡꯕꯨꯒꯤꯅꯦꯅ ꯈꯟꯕꯤꯔꯣꯀꯣ ꯑꯗ 3,000 ꯈꯣꯡ ꯄꯤꯕꯗꯣ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩ ꯃꯊꯥ ꯁꯥꯒꯅꯦꯕ ꯄꯩꯁꯥꯗ ꯑꯩꯉꯣꯟꯗ ꯗ꯭ꯌꯨ ꯆꯠꯂꯛꯀꯅꯦꯕ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯁꯤꯁꯇꯦꯝ ꯕꯖꯦꯠꯁꯤꯗ ꯁꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯁꯤꯒꯤꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯨꯃꯥꯏꯅ ꯏꯊꯣꯛꯑꯒ ꯑꯩ ꯅꯣꯏꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯠꯂꯛꯀꯦꯀꯣ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯏꯊꯣꯛꯑꯒ ꯊꯝꯈꯤꯕ ꯃꯇꯝꯗꯅꯦ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯨꯡꯁꯥ ꯁꯥꯔꯣꯏꯕ ꯑꯩ ꯇꯁꯦꯡꯅ ꯄꯩꯁꯥꯒꯤ ꯃꯊꯥꯗꯤ ꯁꯥꯔꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯥꯔꯛꯇꯕ ꯍꯥꯏꯁꯦ ꯄꯩꯁꯥꯒꯤ ꯃꯊꯥꯕꯨꯗꯤ ꯀꯃꯥꯏꯅ ꯁꯨꯡꯁꯥ ꯁꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯀꯗꯥꯏꯗꯒꯤ ꯊꯣꯛꯏꯕ ꯁꯦꯟꯗꯥꯁꯤꯒ ꯌꯥꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯇꯥꯡ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯔꯛꯀꯦ ꯑꯗꯨꯃꯛꯄꯨ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯈ꯭ꯔꯕꯅꯤꯅꯅꯦ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥꯒꯤꯁꯦ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄ ꯑꯝꯇ ꯂꯩꯔꯔꯣꯏꯕ ꯑꯩꯒꯤ ꯏꯟꯀꯝꯗꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯤꯅ ꯍꯦꯟꯅ ꯇꯥꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤ ꯑꯩ ꯏꯁꯥ ꯏꯇꯣꯝꯗ ꯏꯟꯚꯦꯁ ꯇꯧꯖꯔꯤꯅꯦꯕ ꯑꯩꯒꯤ ꯐꯤꯠꯅꯦꯁꯇ ꯏꯟꯚꯦꯁ ꯇꯧꯔꯤꯁꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯗꯅꯤ ꯑꯩꯒꯤ ꯁꯦꯜꯐ ꯀꯦꯌꯔꯗ ꯇꯧꯖꯔꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤꯅꯦ ꯅꯣꯏꯁꯨ ꯅꯁꯥ ꯅꯁꯥꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯅꯁꯥ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯤꯠꯅꯦꯁꯀꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯀꯩꯅꯣ ꯅꯪꯒꯤꯅ ꯐꯤꯠꯅꯦꯁ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯅꯪꯒꯤꯅ ꯗ꯭ꯔꯦꯁꯀꯨꯝꯕ ꯐꯖꯕ ꯌꯥꯝ ꯁꯦꯠꯅꯤꯡꯉꯝꯕ ꯌꯥꯏ ꯐꯔꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯅꯁꯥꯒꯤ ꯅꯪꯅ ꯊꯥ ꯑꯃꯗ ꯀꯌꯥ ꯆꯪꯒꯗꯒꯦ ꯈꯣꯠꯀꯗꯒꯦꯗꯣ ꯄꯥꯊꯣꯛꯆꯔꯣꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯟꯁꯀ꯭ꯔꯤꯟ ꯅꯋꯥ ꯂꯧꯗꯦ ꯁꯟꯁꯀ꯭ꯔꯤꯟ ꯀꯥꯏꯅꯒ ꯗꯔꯀꯥꯔ ꯇꯥꯗꯦ ꯇꯩꯗ꯭ꯔꯁꯨ ꯑꯩꯗꯤ ꯒꯥꯔꯤ ꯐꯖꯕ ꯊꯧꯔ ꯂꯣꯏꯔꯦ ꯍꯥꯏꯔꯗꯤ ꯌꯥꯔꯦꯕ ꯅꯪꯒꯤ ꯑꯄꯥꯝꯕꯅꯦꯕ ꯑꯗꯨꯒꯤꯗꯣ ꯅꯪ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯅ ꯂꯧꯒꯗꯕ ꯗꯤꯁꯤꯖꯟ ꯅꯠꯇꯦꯕ ꯅꯪ ꯅꯁꯥꯅ ꯂꯧꯖꯒꯗꯕ ꯗꯤꯁꯤꯖꯟꯅꯦꯕ ꯑꯗꯨꯃꯥꯏꯅ ꯅꯁꯥ ꯅꯁꯥꯒꯤ ꯑꯣꯏꯕ ꯑꯃꯃꯝꯗꯤ ꯂꯧꯖꯔꯣꯕꯀꯣ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯄꯥꯊꯣꯛꯑꯣꯕ ꯊꯥ ꯑꯝꯗ ꯑꯩꯒꯤ ꯊꯥ ꯑꯝꯗ ꯍꯧꯖꯤक ꯑꯩꯒꯤ ꯍꯥꯏꯁꯦ 4,600 ꯁ꯭ꯋꯥꯏꯃꯨꯛꯅꯦꯕ ꯆꯠꯂꯤꯁꯦ ꯑꯗ ꯑꯩ ꯂꯨꯄꯥ 3,000 ꯇꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯨꯕ ꯑꯩ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯨꯡꯁꯥ ꯁꯥꯔꯔꯣꯏꯕ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯤꯅꯤꯀꯣ 3,000 ꯍꯥꯏꯁꯦ ꯁꯤ ꯑꯩ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯆꯪꯐꯝ ꯊꯣꯛꯄ ꯆꯪꯉꯕꯅꯦꯕ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯆꯪꯉꯕꯅꯤꯅ ꯑꯩꯅ ꯈꯪꯗꯣꯛꯑꯒ ꯂꯩꯔꯕꯅꯤꯅ ꯄꯩꯁꯥꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯃꯊꯥ ꯁꯥꯔꯔꯣꯏ ꯄ꯭ꯂꯁ ꯁꯤꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯣꯞꯁꯅꯦꯜ ꯉꯁꯥꯏ ꯂꯩꯈꯤꯕꯈꯩꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤꯕ ꯑꯩꯅ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯅꯤ ꯐꯨꯔꯤꯠ ꯑꯍꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯇꯥꯡꯕ ꯑꯣꯏꯔꯗꯤ ꯄꯥꯕꯁꯨ ꯂꯩꯔꯣꯏꯒꯦ ꯑꯩꯒꯁꯨ ꯑꯗꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤꯕꯀꯣ ꯑꯗꯩꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯟꯅꯕꯈꯩꯒ ꯑꯗꯨꯝ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯌꯥꯔꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯨꯄꯤꯒ ꯍꯦꯛꯇ ꯋꯥꯔꯤꯗꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯗꯥꯏꯗꯤ ꯅꯨꯄꯤꯒꯗꯣ ꯏꯆꯦꯒꯩꯒ ꯆꯥꯃꯤꯟꯅꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯍꯌꯦꯡꯁꯨ ꯆꯥꯅꯤ ꯉꯁꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯁꯇꯔꯗꯦ ꯇꯥꯔꯝꯒꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯆꯦꯒ ꯆꯥꯅꯤꯅ ꯍꯥꯏꯕꯅꯤꯀꯣ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗꯅꯀꯣ ꯑꯩ ꯎꯕ꯭ꯔꯥ ꯑꯥꯗ ꯆꯦ ꯊꯦꯠꯂꯤꯁꯦ ꯑꯩ ꯍꯟꯗꯛ ꯗꯥꯏꯠ ꯈꯤꯇꯪ ꯀ꯭ꯂꯤꯟꯗ ꯐꯖꯅ ꯆꯠꯂꯦꯀꯣ ꯃꯥꯔꯇꯤꯟꯒ ꯔꯥꯍꯨꯜꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯦꯂꯦꯟꯖ ꯑꯅꯧꯕ ꯑꯃꯁꯨ ꯇꯧꯋꯦꯕꯀꯣ ꯑꯁꯤ ꯅꯨꯡꯉꯥꯏ ꯆꯦꯂꯦꯟꯖꯁꯦ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄꯁꯦꯀꯣ ꯍꯣꯏ ꯀꯩꯅꯣꯅꯦ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯈꯛ ꯆꯥꯗꯣꯏꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯝꯇ ꯍꯥꯞꯆꯤꯟꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯍꯦꯜꯗꯤ ꯑꯣꯏꯒꯦꯔꯥ ꯀꯩꯗꯧꯒꯦ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯗ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯀꯥꯏꯊꯣꯛꯇꯦ ꯍꯥꯏꯗꯤ ꯆꯤꯠ ꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯆꯤꯠ ꯗꯦꯃꯛꯇꯤ ꯗꯥꯏꯔꯦꯛ ꯍꯥꯏꯔꯣꯏꯒꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯑꯃ ꯆꯥꯕ ꯌꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯩꯒꯩꯗꯤ ꯂꯣꯏꯅꯃꯛ ꯏꯁꯇ꯭ꯔꯤꯛꯇꯅꯦ ꯑꯁꯤ ꯅꯨꯡꯉꯥꯏ ꯃꯅꯤꯡꯗ ꯊꯦꯠꯂꯤꯁꯤꯀꯣ ꯑꯗꯨꯅ ꯍꯌꯦꯡꯁꯨ ꯆꯥꯒꯅꯤ ꯆꯥꯕꯒꯤ ꯋꯥꯔꯤꯗꯤꯀꯣ ꯅꯨꯄꯤꯒ ꯆꯥꯕꯤꯅꯕ ꯍꯥꯏꯁꯦ ꯏꯆꯦꯒ ꯆꯥꯕꯤꯅꯕꯅꯤꯀꯣ ꯑꯗ ꯁꯤ ꯂꯩꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯞꯁꯅꯦꯜꯗ ꯑꯩꯅ ꯄꯥꯝꯖꯕ ꯊꯕꯛꯇ ꯑꯇꯣꯞꯄꯈꯩꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯑꯣꯏꯔꯣ ꯀꯩꯔꯣ ꯏꯟꯚꯦꯁ ꯇꯧꯊꯣꯛꯄꯗꯤ ꯌꯥꯏꯑꯕꯀꯣ ꯏꯃꯥꯟꯅꯕꯈꯩꯒ ꯄꯨꯟꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯨꯡꯉꯥꯏꯕꯗꯤ ꯊꯕꯛꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯄꯨꯊꯣꯛꯄ ꯌꯥꯏ ꯑꯗꯨꯃꯛꯄꯨ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯁꯤꯒꯤ ꯐꯤꯠꯅꯦꯁꯀꯤ ꯀꯩꯀꯥꯁꯤꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯩꯁꯥꯁꯤꯒꯤ ꯂꯦꯝꯃꯛꯄꯗꯨꯅꯦꯕ ꯑꯗꯨꯗ ꯄꯨꯟꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤꯁꯨꯅꯦ ꯅꯣꯏ ꯅꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯪꯗꯣꯛꯆꯔꯣꯕ ꯑꯗꯨꯒ ꯅꯣꯏ ꯅꯁꯥꯅ ꯊꯥ ꯑꯃꯗ ꯆꯪꯉꯤꯕ ꯄꯣꯠꯁꯦ ꯕꯖꯦꯠ ꯄ꯭ꯂꯥꯟ ꯇꯧꯊꯣꯛꯑꯣꯕ ꯑꯗꯨꯒ ꯅꯪꯒꯤ ꯏꯟꯀꯝꯗꯨꯒ ꯆꯥꯅꯔꯤꯕ꯭ꯔꯥꯅ ꯌꯦꯡꯉꯣꯕ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯅꯣꯏ ꯈꯦꯠꯅꯕ ꯌꯥꯎꯒꯅꯤꯀꯣ ꯑꯩꯁꯨ ꯃꯃꯥꯡ ꯆꯍꯤꯗ ꯐꯤꯠꯅꯦꯁꯁꯦ ꯑꯩꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ 2,000 ꯈꯛ ꯊꯣꯛꯑꯒ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯐꯤꯠꯅꯦꯁꯅꯦꯕ ꯇꯧꯗꯣꯏꯁꯤ ꯀꯃꯥꯏꯅ ꯖꯤꯝ ꯁꯥꯟꯅ ꯉꯝꯗꯣꯔꯤꯒꯦ ꯑꯩꯅ 2,000 ꯈꯛ ꯊꯣꯛꯑꯒ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯄꯥꯝꯅ ꯖꯤꯝꯁꯦ ꯄꯩꯁా ꯂꯩꯇꯕꯒꯤ ꯁꯥꯟꯅꯗ꯭ꯔꯤꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡ ꯆꯍꯤ ꯖꯤꯝ ꯁꯥꯟꯅꯗꯦꯕꯀꯣ ꯑꯩꯁꯦ ꯌꯨꯝꯗ ꯈꯔ ꯁꯥꯟꯅꯕꯗ ꯅꯠꯇꯅ ꯌꯨꯝꯗ ꯄꯨꯁꯞꯀꯨꯝꯕ ꯇꯧꯕ ꯅꯠꯇꯅ ꯑꯗꯨ ꯄꯩꯁꯥ ꯂꯩꯇꯕꯩꯅꯦꯕ ꯀꯩꯅꯣ ꯃꯃꯥꯡ ꯆꯍꯤ ꯍꯥꯏꯔꯦ ꯁꯣꯏꯔꯤꯅꯦ ꯑꯩ 2023 ꯍꯥꯏꯅꯤ 2023ꯗ ꯑꯩ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯁꯥꯟꯅꯗ꯭ꯔꯤꯅꯦꯕ 2024ꯗ ꯑꯩ ꯄꯩꯁꯥ ꯂꯩꯔꯦ ꯑꯩ ꯈꯔ ꯌꯥꯔꯛꯑꯅꯤ ꯍꯥꯏꯔ ꯀꯥꯟꯗꯅꯦꯕ ꯑꯩ ꯖꯤꯝ ꯁꯥꯟꯅꯈꯠꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯒꯤꯁꯨ ꯅꯁꯥꯒ ꯆꯥꯟꯅꯕ ꯅꯪꯅ ꯊꯥ ꯑꯃꯗ 10,000 ꯈꯛ ꯊꯣꯛꯑꯦ ꯑꯗꯨꯒ ꯒꯥꯔꯤ ꯂꯥꯛ ꯑꯃ ꯄꯤꯕ ꯊꯧꯕꯗꯣꯏꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯒꯗꯤ ꯏꯕꯣ ꯃꯔꯨꯞ ꯍꯥꯟꯅ ꯌꯥꯎꯁꯜꯂꯣ ꯑꯗꯨꯒ ꯄꯩꯁꯥ ꯂꯧꯊꯣꯛꯑꯣ ꯑꯗꯨꯒ ꯍꯨꯟꯕꯗ ꯋꯥꯔꯅꯤ ꯑꯗꯨꯝ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯔꯅꯤ ꯅꯪ ꯅꯁꯥꯒ ꯆꯥꯟꯅꯕꯗꯣ ꯑꯣꯏꯅ ꯌꯦꯡꯖꯧꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯀꯣ ꯄꯩꯁꯥꯁꯦ ꯄꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯎꯠꯂꯛꯀꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯄꯥꯊꯣꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯑꯩ ꯍꯥꯏꯔꯛꯑꯝꯃꯒꯦꯗꯤ ꯁꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯑꯩꯁꯦ ꯖꯤꯝꯒꯤ ꯐꯤ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯗꯥꯏꯔꯦꯛ ꯑꯣꯏ ꯄꯥꯔꯕꯗꯤꯀꯣ ꯂꯨꯄꯥ 353 ꯆꯠꯂꯦꯀꯣ ꯆꯤꯛꯀꯟ ꯕ꯭ꯔꯦꯁꯁꯦ 70 × 30ꯗꯤ 2,210 ꯇꯥꯔꯦꯀꯣ ꯑꯣꯠꯁ ꯑꯦꯟ ꯄꯤꯅꯠ ꯕꯇꯔꯁꯦ ꯂꯨꯄꯥ 35ꯁꯦ ꯅꯨꯃꯤꯠ 30ꯅꯤ ꯆꯥꯔꯗꯤ 150 ꯇꯥꯔꯦꯀꯣ ꯀ꯭ꯔꯦꯇꯤꯟ ꯃꯣꯅꯣꯍꯥꯏꯗ꯭ꯔꯦꯠ ꯑꯃꯁꯨ ꯆꯥꯏ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯋꯥꯠꯂꯝꯕ ꯃꯥꯜꯂꯦ ꯀ꯭ꯔꯦꯇꯤꯟ ꯃꯣꯅꯣꯍꯥꯏꯗ꯭ꯔꯦꯠ ꯁꯤꯃ ꯆꯥꯏ ꯑꯩ ꯁꯄ꯭ꯂꯤꯃꯦꯟꯇꯀꯣ ꯂꯨꯄꯥ 100 ꯊꯥ ꯑꯃꯗ ꯆꯠꯂꯦꯀꯣ ꯔꯤꯆꯥꯔꯖꯁꯦ ꯑꯩ ꯂꯨꯄꯥ 189 ꯑꯃꯒ ꯂꯨꯄꯥ 100 ꯑꯃꯒ ꯖꯤꯑꯣ ꯐꯥꯏꯕꯔꯒꯤ ꯁꯤꯃ ꯆꯠꯂꯦꯀꯣ
ꯁꯟꯁꯀ꯭ꯔꯤꯟꯗ ꯂꯨꯄꯥ 200ꯃꯨꯛ ꯆꯠꯂꯦ ꯊꯥ ꯑꯃꯗ ꯐꯦꯁ ꯋꯥꯁꯇ ꯂꯨꯄꯥ 200ꯃꯨꯛ ꯆꯠꯂꯦ ꯃꯣꯏꯆꯔꯥꯏꯖꯔ ꯂꯨꯄꯥ 200ꯃꯨꯛ ꯆꯠꯂꯦ ꯁꯝ ꯑꯅꯤꯔꯛ ꯀꯛꯄ ꯂꯨꯄꯥ 100 ꯍꯥꯏꯔꯣ ꯍꯦꯌꯔ ꯑꯣꯏꯜ ꯂꯨꯄा 10 ꯍꯥꯏꯔꯣ ꯃꯤꯅꯣꯛꯁꯣꯗꯤꯜꯗ ꯂꯨꯄꯥ 150ꯃꯨꯛ ꯆꯠꯂꯦ ꯗꯤꯑꯣꯗꯣꯔꯦꯟꯗ ꯂꯨꯄꯥ 100ꯃꯨꯛ ꯆꯠꯂꯦ ꯁꯤꯅꯦꯕ ꯑꯩꯒꯤ ꯁꯦꯜꯐ ꯀꯤꯌꯔꯗ ꯁꯤꯈꯩꯁꯤꯅꯦꯕ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯁꯤꯒꯤꯁꯦ ꯏꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯉꯁꯥꯏ ꯄꯩꯁꯥ ꯈꯤꯇꯪꯈꯛ ꯇꯥꯟꯖꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯌꯥꯝꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯕꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯇꯥꯡꯕ ꯈꯣꯡꯎꯞ ꯉꯁꯥꯏꯒꯤ ꯍꯥꯏꯒꯗꯣ ꯂꯩꯅꯤꯡꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯄꯩꯁꯥꯗꯣ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯄ꯭ରାꯏꯌꯣꯔꯤꯇꯤ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯤꯠꯅꯦꯁꯅꯦ ꯅꯥꯇꯣꯟ ꯑꯃ ꯍꯥꯒꯠ ꯆꯠꯈꯠꯂꯦ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯐꯤꯠꯅꯦꯁꯁꯤꯅ ꯍꯦꯟꯅ ꯄ꯭ରାꯏꯌꯣꯔꯤꯇꯤꯅꯦꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯅꯥꯇꯣꯟꯁꯤꯒ ꯇꯧꯔꯒꯦ ꯅꯞꯊꯤ ꯈꯣꯠꯄꯗꯤ ꯅꯠꯇꯦꯀꯣ ꯅꯣꯏ ꯑꯃꯨꯛ ꯅꯞꯊꯤ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯃꯨꯛ ꯊꯥꯒꯠꯄꯤꯔꯛꯀꯅꯤ ꯑꯗ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯁ꯭ꯇꯥꯔ ꯁꯟ ꯅꯪ ꯄꯩꯁꯥ ꯑꯩꯅ ꯅꯨꯡꯇꯤ ꯑꯩ ꯂꯨꯄꯥ ꯌꯦꯟ 70ꯒꯤ ꯆꯥꯏꯒ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇꯥꯔ ꯁꯟ ꯀꯩꯅꯣ ꯅꯪꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯅꯨꯡꯇꯤ ꯑꯩ ꯅꯪ ꯂꯨꯄꯥ 70 ꯅꯪ ꯄꯩꯁꯥ ꯇꯥꯟꯗꯦꯁꯨ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯗꯦꯁꯨ ꯍꯥꯏ ꯀꯃꯥꯏꯅ ꯉꯝꯃꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯍꯥꯏꯔꯛꯏꯕ ꯃꯤꯗꯣ ꯑꯩꯅ ꯅꯪꯁꯨ ꯉꯝꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯀꯥꯏ ꯉꯝꯃꯣꯏꯗꯣꯏꯅꯣ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏꯅꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨꯗꯤ 3-4 ꯄꯤꯕꯅꯦꯅ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯈꯣꯡꯎꯞꯇ ꯇꯣꯡꯉꯤꯕ ꯈꯣꯡꯎꯞꯇꯨꯗꯤ ꯑꯇꯥꯡꯕꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯖꯥꯎ ꯉꯥꯡꯉꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯩ ꯍꯥꯏꯕꯅꯦꯕ ꯑꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤ ꯄꯣꯠꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣꯕ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯅꯦꯕ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯅꯦꯕ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯐꯤꯠꯅꯦꯁꯇ ꯄꯥꯝꯃꯦ ꯍꯥꯏꯔꯒꯗꯤ ꯇꯧꯕ ꯅꯠꯇꯕꯤꯗ ꯀꯝꯄ꯭ꯂꯦꯟꯗꯤ ꯇꯧꯒꯅꯣꯕ ꯑꯩꯅ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏ ꯅꯪꯅ ꯑꯗꯨ ꯐꯠꯇꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯖꯥꯎ ꯉꯥꯡꯉꯛꯑꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯄ꯭ꯂꯁ ꯃꯥꯒꯤꯗꯣ ꯑꯩꯅ ꯇꯣꯡꯕꯗꯣ ꯀꯜꯂꯛꯎꯕ ꯄꯥꯝꯖꯔꯨꯕꯩ ꯅꯠꯇꯦꯕ ꯄꯥꯝꯕꯩꯗꯤ ꯑꯗꯣ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯅꯤꯅ ꯑꯩ ꯑꯗꯨ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯃꯔꯣꯝꯗ ꯊꯤꯔꯨꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯇꯥꯡꯕ ꯇꯣꯡꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯒꯤ ꯐꯤꯠꯅꯦꯁꯇ ꯊꯥꯗꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯅꯪ ꯅꯁꯥꯁꯦ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯖꯧꯕ ꯑꯩꯅ ꯂꯨꯔꯤꯁꯦ ꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥꯅ ꯁꯤꯁꯤꯅ ꯃꯔꯨ ꯑꯣꯏꯔꯦ ꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯁꯤ ꯐꯪꯗꯦꯅ ꯑꯗꯨꯝ ꯇꯛꯁꯤ ꯁꯣꯜꯂ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕ ꯅꯪꯅ ꯉꯝꯃꯀꯥꯟꯗꯗꯤ ꯑꯅꯤꯃꯛ ꯐꯪꯉꯨꯅ ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯑꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨꯝ ꯂꯩꯒꯅꯤꯅ ꯑꯩ ꯍꯧꯖꯤक ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯐꯤꯠꯅꯦꯁꯁꯤ ꯈꯛꯇꯅꯦꯕ ꯑꯩꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤꯁꯦ ꯁꯤꯗꯒꯤ ꯉꯁꯥꯏ ꯌꯦꯡꯉꯣ ꯐꯤꯠꯅꯦꯁ ꯏꯝꯄꯣꯔꯇꯦꯟ ꯑꯩꯅ ꯐꯤꯠꯅꯦꯁ ꯌꯥꯝ ꯄꯥꯝꯖꯈ꯭ꯔꯕ ꯑꯩꯁꯦ ꯄꯩꯁꯥꯗꯣ ꯂꯩꯇꯕꯒꯤ ꯐꯤꯠꯅꯦꯁꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯩꯅꯦꯕ ꯑꯗꯨꯃꯛꯄꯨ ꯑꯩ 2023ꯗ ꯑꯩ ꯀꯝꯄ꯭ꯂꯦꯟ ꯀꯩꯁꯨ ꯇꯧꯗꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯅꯤ나 ꯑꯩ ꯉꯝꯅꯕꯗꯨꯝ ꯑꯣꯏꯅ ꯍꯣꯠꯅꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅꯀꯣ ꯑꯩꯅ ꯏꯃꯥꯟꯅꯕꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯖꯩꯗꯣ ꯃꯣꯏꯁꯨ ꯉꯝꯕꯝꯗꯤ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯋꯥ ꯍꯦꯟꯅ ꯐꯤꯠꯅꯦꯁꯇ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯗꯕꯩꯅꯦ ꯃꯣꯏꯅ ꯗ꯭ꯔꯦꯁꯤꯡ ꯀꯩꯀꯥꯗꯨꯗꯤ ꯍꯦꯟꯅ ꯄꯥꯝꯖꯕꯩꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯁꯣꯝꯁꯨ ꯑꯗꯨꯃꯥꯏꯅ ꯄꯥꯝꯕꯤꯔꯝꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯀꯝꯄ꯭ꯂꯦꯟꯗꯤ ꯇꯧꯒꯅꯣꯕ ꯅꯪ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯦꯅ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯀꯩꯀꯥ ꯅꯠꯇꯦꯕ ꯅꯁꯥꯅꯇꯣꯝꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒꯗꯤ ꯅꯁꯥꯅꯇꯣꯝꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯒꯅꯦꯕ ꯑꯗꯨꯕꯨ ꯐꯥꯎꯕꯤꯒꯅꯨ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯅꯁꯥꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯃ ꯂꯩꯖꯩꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯐꯖꯕ ꯑꯇꯥꯡꯕ ꯁꯦꯠꯇꯦꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯁꯨꯡꯂꯩ ꯂꯩꯔꯣꯏꯕ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯖꯩꯕ ꯑꯣ ꯑꯗꯨꯗꯣ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯏꯅꯤꯀꯣ ꯐꯤꯠꯅꯦꯁꯇ ꯊꯥꯗꯩꯅꯤꯀꯣ ꯑꯩꯁꯦꯅ ꯈꯜꯂꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯁꯨ ꯅꯁꯥꯅꯇꯣꯝꯗ ꯈꯟꯖꯧꯕ ꯑꯣ ꯑꯩ ꯐꯤꯠꯅꯦꯁꯇꯤ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯦ ꯑꯩꯗꯤ ꯗ꯭ꯔꯦꯁꯁꯦ ꯐꯖꯕ ꯁꯦꯠꯆꯅꯤꯡꯕꯩꯅꯤ ꯑꯗꯨꯒꯤꯅꯤꯀꯣꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯐꯤꯠꯅꯦꯁꯇꯣ ꯄꯥꯝꯗꯕ ꯃꯇꯝꯗ ꯅꯪꯅ ꯉꯝꯗꯕ ꯃꯇꯝꯗ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯃꯤꯉꯣꯟꯗꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯨ ꯅꯁꯥꯅꯇꯣꯝꯗꯁꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯒꯅꯨꯕ ꯁꯤꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯅꯦ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯤꯠ ꯀꯌꯥ ꯁꯥꯡꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯅꯨꯡꯊꯤꯟꯗꯁꯨꯅꯦ ꯅꯝꯃꯤꯁꯦꯀꯣ ꯅꯍꯥꯟꯁꯦ ꯑꯩꯅ ꯅꯨꯡꯗꯥꯡꯗ ꯅꯝꯒꯦꯅ ꯇꯧꯔꯒ ꯃꯩ ꯀꯩꯀꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯗ ꯍꯟꯗꯛꯇꯤ ꯃꯩꯁꯦ ꯃꯨꯠꯂꯤꯗꯅꯀꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯀꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯃꯨꯠꯅꯕ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯈꯔ ꯃꯨꯠꯂꯦ ꯃꯩꯁꯦ ꯑꯗꯨꯅꯦ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯅꯪ ꯅꯁꯥꯒꯤ ꯏꯟꯀꯝꯗꯨꯃ ꯂꯩꯖꯔꯦꯗꯅ ꯑꯗꯨꯒ ꯅꯪ ꯅꯁꯥꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯅꯪ ꯅꯁꯥꯅ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯅꯪ ꯅꯁꯥꯅꯗꯣ ꯍꯣꯠꯇꯣꯛꯆꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯗꯣ ꯑꯗꯨꯒ ꯅꯪ ꯊꯥ ꯑꯝꯗ ꯀꯌꯥ ꯆꯠꯂꯦ ꯌꯦꯡꯊꯣꯛꯑꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯩꯁꯥ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯣꯕ ꯑꯗꯨꯝ ꯑꯗꯨꯒ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯣ ꯑꯗꯨꯗꯒꯤ ꯁꯨꯡ ꯁꯦꯟꯅ ꯊꯣꯛꯑꯅꯨꯀꯣ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯣ ꯑꯗꯨꯈꯛ ꯁꯦꯟꯅꯔꯦꯗꯅ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯈꯩꯗꯣ ꯅꯪꯅ ꯑꯣꯞꯁꯅꯦꯜ ꯊꯝꯕꯈꯩꯗꯣ ꯈꯔ ꯈꯔ ꯄꯥꯝꯖꯕꯈꯩꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯐꯤꯠꯅꯦꯁꯀꯤ ꯃꯇꯨꯡꯗ ꯁꯦꯜꯐ ꯀꯦꯌꯔ ꯇꯝꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯔꯤꯆꯥꯔꯖ ꯍꯥꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯐꯤꯔꯣꯜ ꯂꯩꯅꯤꯡꯉꯦ ꯍꯥꯏꯔꯁꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥꯗꯨꯗꯤ ꯂꯩꯗꯣꯏꯅꯦꯕ ꯑꯩ ꯀꯩꯅꯣꯐꯧ ꯇꯧꯋꯦꯕꯀꯣ ꯐꯨꯠꯕꯣꯜ ꯕꯨꯠꯁ ꯑꯃ ꯂꯩꯒꯦꯅ ꯇꯧꯕꯅꯦ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯃꯗꯒꯤ ꯍꯟꯗꯣꯛꯀꯦꯅ ꯇꯧꯔꯒ ꯃꯥꯏꯗꯣ ꯈꯤꯇꯪ ꯆꯥꯎꯔꯝꯗꯣꯏ ꯃꯥꯜꯂꯦ ꯍꯌꯦꯡ ꯁꯥꯟꯅꯔꯨꯔꯅꯤ ꯑꯗꯨ ꯌꯦꯡꯉꯅꯤꯀꯣ ꯁꯤ ꯑꯩ ꯑꯣꯞꯁꯅꯦꯜꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯃꯥꯒꯤ ꯕꯨꯠꯇꯣ ꯑꯩ ꯄꯥꯝꯃꯤꯅꯦꯕ ꯑꯩ ꯐꯨꯠꯕꯣꯂꯔꯒ ꯑꯣꯏꯅꯤꯡꯉꯝꯃꯤꯅꯤꯀꯣ ꯊꯥꯏꯅ ꯐꯨꯠꯕꯣꯜꯁꯦ ꯊꯤ ꯄꯥꯝꯖꯔꯛꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯌꯥꯝ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯤ ꯅꯠꯇꯦꯕ ꯑꯩꯁꯦ ꯁꯥꯟꯅꯅꯤꯡꯉꯤꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯦꯡꯉꯣꯕ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯕꯨ ꯑꯩꯁꯦ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯇꯧꯔꯣꯏꯗꯣꯏꯅꯦꯕ ꯄꯩꯁꯥ ꯂꯦꯝꯃꯛꯄꯒꯤ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯕꯤꯌꯨꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯑꯩ ꯁꯨꯡꯋꯥ ꯋꯥꯔꯣꯏꯅ ꯊꯥꯖꯩ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯋꯥꯗꯕꯁꯦꯀꯣ ꯑꯩ ꯁꯤꯒꯤ ꯍꯥꯏꯔꯍꯧꯔꯒꯦ ꯀꯩꯅꯣꯒꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯃꯁꯨ ꯍꯥꯏꯍꯧꯒꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯍꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯗꯅꯕꯀꯣ ꯄꯩꯁꯥꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯒꯗꯤ ꯈꯤꯇꯪ ꯀꯟꯇ꯭ꯔꯥꯁ ꯑꯃꯨꯛ ꯇꯥꯛꯂꯛꯇꯣꯏꯅꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯅ 5,000 ꯇꯥꯜꯂꯦ ꯍꯥꯏꯁꯤꯅꯦ 4 ꯅꯪꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯅꯦꯕ ꯑꯃ ꯂꯦꯝꯍꯧꯕꯗꯣ ꯑꯩꯅ ꯅꯪꯅ ꯄꯥꯝꯖꯕꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯊꯣꯛ ꯍꯥꯏꯗ꯭ꯔꯥ ꯑꯗꯣ ꯌꯥꯔꯤꯈꯩ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕꯤꯒꯅꯣꯕ ꯄꯨꯔꯥ ꯑꯔꯤꯛꯄ ꯃꯤꯒꯤꯗꯤ ꯋꯥꯔꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯊꯥꯗꯤ ꯁꯥꯔꯣꯏꯗꯣꯏꯅꯦ ꯇꯥꯎ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯄꯩꯁꯥ ꯄꯥꯏꯔ ꯀꯥꯟꯗꯗꯤ ꯂꯤꯛꯇ꯭ꯔꯁꯨ ꯌꯥꯏ ꯂꯥꯏꯔꯕ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯤꯇꯪ ꯂꯤꯛꯁꯤꯀꯣ ꯑꯩꯈꯣꯏ ꯑꯗ
ꯇꯥꯎꯕꯀꯣ ꯂꯤꯁꯤꯡ ꯑꯃ ꯂꯦꯝꯍꯧꯕꯁꯦ ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯡꯁꯤꯜꯂꯒ ꯅꯪꯅ ꯊꯝꯈ꯭ꯔꯒꯗꯤꯅꯦ ꯕꯖꯦꯠ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯌꯥꯅꯦꯕ ꯑꯩꯒꯤ ꯑꯃ ꯍꯥꯏꯌꯨꯔꯥ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯗꯦꯠ 22ꯅꯦꯕꯀꯣ ꯗꯦꯠ 22 ꯃꯥꯔꯆ 22 ꯐꯦꯕꯋꯥꯔꯤ 2025ꯅꯦꯕꯀꯣ ꯑꯩꯅ ꯑꯩꯒꯤ ꯄꯩꯁꯥ ꯗꯦꯠ ꯀꯌꯥꯐꯧꯒꯤ ꯄꯩꯁꯥ ꯑꯩꯒꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯄꯩꯁꯥꯈꯩꯁꯦ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯨꯔꯥ ꯗꯦꯠ 31 ꯃꯥꯔꯆ 2025ꯁꯦ ꯁꯤꯐꯥꯎꯒꯤ ꯑꯩ ꯄꯩꯁꯥ ꯂꯣꯏꯅꯃꯛ ꯔꯦꯗꯤꯗ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯈꯨꯠꯇ ꯂꯩꯔꯦꯕ ꯑꯩꯒꯤ ꯄꯩꯁా ꯍꯥꯏꯇꯥꯔꯦꯅꯦ 2025ꯀꯤ ꯃꯥꯔꯆ 31ꯁꯦ ꯁꯤꯐꯥꯎꯗ ꯆꯪꯒꯗꯕ ꯑꯩꯒꯤ ꯅꯦꯁꯦꯁꯤꯇꯤ ꯖꯤꯝꯒꯤ ꯑꯣꯏꯔꯣ ꯀ꯭ꯔꯦꯇꯤꯟ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯐꯦꯁ ꯋꯥꯁꯀꯤ ꯑꯣꯏꯔꯣ ꯁꯤꯒꯤ ꯄꯩꯁꯥ ꯑꯩ ꯔꯦꯗꯤꯗ ꯊꯝꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯑꯗꯨꯐꯥꯎ ꯃꯇꯝꯗ ꯑꯩꯁꯦ ꯀꯌꯥꯝ ꯇꯦꯟꯁꯟ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯇꯦꯟꯁꯟ ꯂꯩꯔꯣꯏ ꯅꯁꯥꯗꯧꯅ ꯈꯟꯖꯧꯅꯦ ꯍꯥꯏꯗꯤ ꯍꯣꯏ ꯃꯔꯛꯇ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛ ꯑꯗꯨꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯈ꯭ꯔꯣꯀꯣ ꯅꯠꯇꯕꯤꯗ ꯑꯩ ꯄꯩꯁꯥ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯒꯤ ꯉꯁꯤꯗꯩꯅ ꯑꯗꯨꯐꯥꯎꯒꯤꯗ ꯄꯩꯁꯥ ꯇꯥꯜꯂꯛꯀꯗꯣꯏꯅꯦꯕ ꯇꯥꯟꯕꯁꯨ ꯑꯃꯨꯛ ꯑꯩ ꯄꯩꯁꯥ ꯁꯨꯗꯕꯤꯗ ꯂꯩꯗꯣꯏ ꯅꯠꯇꯦꯕ ꯄꯩꯁꯥ ꯈꯔ ꯈꯔ ꯇꯥꯜꯂꯛꯄꯗꯗꯤ ꯇꯨꯡꯁꯤꯜꯂꯒ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅꯈꯤ ꯌꯥꯗ꯭ꯔꯥ ꯑꯩꯒꯤ ꯑꯗꯩ ꯁꯤꯁꯨ ꯑꯩ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯟꯅꯕꯒꯩꯒ ꯄꯨꯟꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝ ꯍꯦꯟꯅ ꯊꯥꯗꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯑꯩꯅ ꯍꯥꯏꯁꯦ ꯈꯔ ꯈꯔ ꯈꯛ ꯊꯥꯗꯔꯒꯅꯦꯀꯣ ꯑꯔꯦꯝꯕꯗꯣ ꯌꯥꯔꯤꯈꯩꯗꯤ ꯈꯥꯛꯄꯤꯔꯒꯗꯤꯅꯦꯀꯣ ꯍꯧꯗꯣꯡꯁꯨ ꯈꯣꯡꯖꯜꯂꯦ ꯇꯧꯔꯤꯁꯦ ꯌꯥꯔꯤꯈꯩ ꯈꯥꯛꯄꯤꯔꯒꯗꯤꯅꯦꯀꯣ ꯑꯩꯅ ꯉꯝꯃꯛꯀꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥ ꯈꯤꯇꯪ ꯈꯤꯇꯪ ꯊꯣꯛꯏꯁꯦ ꯑꯩ ꯍꯥꯏꯁꯦ ꯗꯦꯠ 31 ꯃꯥꯔꯆ ꯐꯥꯎꯒꯤ ꯑꯩ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯦꯕ ꯄꯩꯁꯥꯁꯦ ꯅꯍꯥꯟ ꯄꯥꯊꯣꯛꯄꯅꯦ ꯇꯣ ꯁꯤꯗ ꯄꯥꯕꯅꯦ ꯈꯨꯏꯗꯤ ꯌꯥꯝ ꯊꯤꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯟ ꯃꯩ ꯃꯨꯠꯂꯦ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯖꯔꯅꯦꯜꯗ ꯇꯧꯕꯅꯦꯕꯀꯣ ꯖꯔꯅꯦꯜꯗ ꯇꯧꯒꯦꯅ ꯇꯧꯔꯒ ꯃꯩꯁꯦ ꯃꯨꯠꯊꯣꯛꯈ꯭ꯔꯕ ꯑꯗꯩꯗꯤ ꯑꯩꯅ ꯄꯦꯄꯔ ꯑꯝꯗ ꯆꯥ ꯂꯥꯎꯅ ꯃꯩ ꯑꯩ ꯐꯣꯟꯗꯒꯤ ꯊꯥꯔꯒ ꯖꯔ ꯇꯧꯁꯟꯈ꯭ꯔꯦ ꯑꯗꯨꯗ ꯇꯧꯔꯦꯕꯀꯣ ꯑꯗ ꯑꯩ ꯃꯥꯔꯆ 31 ꯐꯥꯎꯒꯤ ꯄꯩꯁꯥ ꯂꯩꯈ꯭ꯔꯦꯕꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯍꯦꯟꯅ ꯂꯤꯛꯑꯒ ꯁꯤꯖꯤꯟꯅꯕꯤꯔꯒꯗꯤ ꯅꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯥꯔꯆ 31 ꯐꯥꯎꯒꯤꯗꯤ ꯑꯩ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯃꯊꯥ ꯄꯥꯡꯅ ꯁꯥꯔꯣꯏꯗꯕꯅꯤ ꯁꯨꯡꯁꯥ ꯁꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯨꯔꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯥꯕꯨ ꯌꯥꯎꯒꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯍꯟꯗꯛ ꯆꯍꯤ ꯍꯧꯒꯠꯂꯛꯄꯗꯕꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦꯗ ꯑꯩꯅ ꯄꯩꯁꯥꯁꯦ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯝꯃꯦꯕꯀꯣ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯑꯣꯏꯔꯣ 10ꯅꯤꯒꯤ ꯑꯣꯏꯔꯣ 30ꯅꯤꯒꯤ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯦꯕ ꯑꯗꯨꯗ ꯄꯩꯁꯥꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯂꯩꯔꯁꯨ ꯅꯨꯃꯤꯠ 10ꯅꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 10ꯅꯤꯁꯤꯒꯤ ꯄꯩꯁꯥ ꯈꯛ ꯉꯥꯏꯁꯜꯂꯛꯑꯕ ꯑꯗꯨ ꯇꯝꯕ ꯉꯝꯁꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯤꯗꯤ ꯍꯦꯛꯇ ꯇꯥꯜꯂꯤꯅꯤꯗꯤ ꯑꯣꯟꯂꯥꯏꯟꯗꯩ ꯇꯥꯟꯕꯁꯤꯗꯤ ꯈꯔ ꯂꯨꯏꯌꯦꯕ ꯅꯪ ꯍꯦꯛꯇ ꯇꯣꯂꯣꯞ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯪꯕ ꯊꯕꯛꯁꯨ ꯅꯠꯇꯦꯕ ꯑꯩꯅ ꯁꯨꯔꯤꯁꯦ ꯑꯗꯨꯅ ꯊꯥ ꯑꯝꯗꯅ ꯇꯥꯟꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯃꯊꯥꯒꯗꯤ ꯑꯗꯨꯝ ꯁꯥꯔꯛꯄꯗꯤ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯛꯄꯨ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯉꯝꯃꯨꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯆꯦꯟꯖ ꯇꯧꯕ ꯉꯝꯃꯨꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯖꯔꯅꯦꯜꯗ ꯏꯁꯜꯂꯅꯤ ꯑꯗꯨꯒ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯖꯅꯤꯅ ꯈꯜꯂꯦ ꯂꯥꯛꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯅꯁꯨ ꯉꯝꯅꯕ ꯑꯗꯨꯝ ꯆꯠꯂꯦ ꯄꯩꯁꯥꯗꯣ ꯃꯦꯅꯦꯖ ꯑꯗꯨꯝ ꯐꯖꯅ ꯇꯧꯈꯤꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯌꯣ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯣ ꯅꯪ ꯅꯁꯥꯒꯤ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏꯕꯗꯣ ꯑꯗꯨ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕꯈꯩꯗꯣ ꯌꯥꯔꯦ ꯅꯪꯅ ꯂꯣꯏ ꯁꯤꯖꯤꯟꯅꯊꯣꯛꯀꯦꯒ ꯁꯤꯖꯤꯟꯅꯊꯣꯛꯑꯣ ꯌꯥꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯥꯔꯦ ꯌꯥꯝ ꯂꯤꯛꯃꯜꯂꯦ ꯆꯥꯔꯁ ꯅꯪꯒꯤꯁꯦ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯪ ꯁꯤꯖꯤꯟꯅꯔꯣ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯅꯤ ꯈꯤꯇꯪꯈꯛ ꯁꯤꯖꯤꯟꯅꯕꯤꯔꯒꯅꯦ ꯑꯗꯨꯝ ꯊꯝꯖꯤꯜꯂꯒ ꯊꯝꯃꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯁ꯭ꯇꯣꯛꯇ ꯊꯝꯖꯤꯟꯕ ꯇꯥꯔꯅꯤꯀꯣ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯅꯪ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯊꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯏꯁꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛꯄꯨ ꯄꯥꯕꯣ ꯀꯩꯌꯣ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯄꯤꯔꯣꯏꯗꯕꯅꯦ ꯑꯩ ꯗꯦꯠ 31ꯕꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯗꯕꯅꯦꯕ ꯁꯤꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯐꯖꯅꯁꯨ ꯉꯥꯡꯉꯦ ꯃꯤꯅꯤꯠ ꯀꯌꯥ ꯁꯥꯡꯗꯣꯏꯅꯣ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯤ ꯉꯥꯡꯕ ꯅꯨꯡꯉꯥꯏ ꯉꯔꯥꯡ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯅꯝꯃꯦꯕꯀꯣ ꯌꯥꯗꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯤꯅꯤꯡꯉꯤꯕ ꯌꯥꯝ ꯊꯤꯅ ꯏꯅꯔꯖꯤ ꯌꯥꯎꯔꯒ ꯄꯤꯅꯤꯡꯉꯦꯕ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯁꯦꯡꯅ ꯏꯁꯥꯅ ꯊꯥꯖꯔꯒ ꯉꯥꯛꯇꯅꯤꯗꯅ ꯉꯔꯥꯡꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯃꯁꯨ ꯆꯦꯜꯂꯦꯕꯀꯣ ꯁꯤ ꯌꯦꯡꯉꯣ ꯏꯟꯚꯦꯁ ꯇꯧꯔꯤꯅꯦꯕ ꯁꯤ ꯑꯩ ꯄꯩꯁా ꯑꯩꯅ ꯂꯦꯝꯖꯔꯦ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤ ꯇꯧꯔꯤꯅꯦꯕ ꯕꯣꯌꯥ M1ꯗꯅꯦꯕꯀꯣ ꯕꯣꯌꯥ ꯕꯥꯏ M1 ꯍꯥꯏꯕ ꯀꯩꯅꯣꯗꯅꯦꯕꯀꯣ ꯁꯤꯒꯤ ꯑꯦꯗꯥꯞꯇꯔ ꯑꯃꯁꯨ ꯌꯥꯎꯔꯦꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯔꯦ ꯇ꯭ꯔꯥꯏꯄꯣꯠꯁꯤꯁꯨ ꯑꯩ ꯏꯁꯥꯒꯤ ꯇ꯭ꯔꯥꯏꯄꯣꯠꯅꯦ ꯍꯥꯟꯅꯗꯤ ꯁꯤꯗ ꯂꯩꯔꯤ ꯇ꯭ꯔꯥꯏꯄꯣꯠꯁꯤꯅꯅꯦ ꯁꯤꯗ ꯂꯩꯔꯤ ꯇ꯭ꯔꯥꯏꯄꯣꯠꯁꯤꯅ ꯁꯦꯇꯨꯒꯤ ꯇ꯭ꯔꯥꯏꯄꯣꯠꯅꯦꯕꯀꯣ ꯁꯟꯇꯔꯥꯖ ꯃꯣꯏꯔꯥꯡꯊꯦꯛ ꯃꯥꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛꯈꯩ ꯃꯥꯅ ꯑꯗꯨꯝ ꯋꯥꯏꯍꯟꯕꯤꯔꯤꯅꯤ ꯑꯩꯉꯣꯟꯗ ꯑꯩ ꯉꯍꯥꯟꯗꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯩ ꯍꯟꯗꯛ ꯑꯩ ꯚꯤꯗꯤꯑꯣ ꯑꯩ ꯏꯁꯥꯒꯤ ꯇ꯭ꯔꯥꯏꯄꯣꯠꯇ ꯅꯝꯕ ꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩ ꯏꯃꯥꯟꯅꯕꯗꯩ ꯋꯥꯏꯔꯒꯅꯦꯕꯀꯣ ꯃꯥ ꯑꯗꯨꯝ ꯋꯥꯏꯍꯟꯕꯤꯔꯤꯅꯦꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯤꯟꯅꯕꯤꯔꯒ ꯊꯝꯃꯤꯅꯦ ꯌꯥꯝ ꯊꯤ ꯐꯕ ꯏꯇꯥꯎꯅꯤꯀꯣ ꯑꯗꯣ ꯃꯥꯁꯨ ꯑꯩꯅꯗꯤ ꯁꯤꯗꯩ ꯑꯗꯨꯝ ꯁꯤꯗꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯍꯥꯏꯔꯛꯈꯤꯒꯦꯀꯣ ꯑꯩꯗꯤ ꯏꯃꯥꯟꯅꯕ ꯁꯤꯗꯩꯀꯣ ꯑꯗꯨꯝ ꯁꯤꯗꯕꯁꯦ ꯐꯅꯤꯡꯕꯩ ꯁꯤꯗꯕꯁꯨ ꯑꯦꯟꯖꯣꯏ ꯌꯣꯔ ꯐ꯭ꯔꯦꯟꯁ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯍꯥꯟꯅ ꯑꯃ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯂꯩꯈꯤꯕꯅꯦ ꯑꯩ ꯊꯥꯏꯅ ꯊꯥꯒꯠꯈꯤꯕꯀꯣ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯁꯤꯗꯗꯕꯁꯨ ꯌꯥꯗꯦꯕ ꯁꯤꯗꯔꯤꯁꯦ ꯐꯅꯤꯡꯕꯩ ꯁꯤꯗꯔꯤꯅꯦꯕ ꯅꯠꯇꯕꯤꯗ ꯍꯣꯏ ꯁꯤꯗꯤ ꯃꯇꯨꯡꯗ ꯉꯥꯡꯕꯕꯨ ꯇꯥꯔꯦ ꯃꯇꯨꯡꯗ ꯉꯥꯡꯕꯁꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛꯇꯤ ꯉꯥꯡꯉꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯂꯛꯀꯗꯣꯏꯅꯦ ꯅꯠꯇꯕꯤꯗ ꯏꯃꯥꯟꯅꯕꯒꯤ ꯃꯅꯤꯡꯗ ꯑꯗꯨ ꯃꯤ ꯐꯠꯇꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯩ ꯑꯗꯨꯒ ꯃꯃꯥꯡꯗꯗꯤ ꯏꯇꯥꯎ ꯅꯪ ꯇꯧꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯅꯤꯡꯗꯦ ꯑꯩ ꯁꯤ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯐꯩꯌꯦꯅ ꯈꯜꯂꯤꯀꯣ ꯑꯩꯉꯣꯟꯗ ꯃꯤꯅ ꯍꯥꯏꯔꯛꯄꯗꯨꯁꯨ ꯑꯩ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯁꯤꯅ ꯏꯃꯥꯟꯅꯕꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯈ꯭ರೆ ꯖꯔ ꯁꯝꯖꯟꯅꯕꯤꯅꯦ ꯑꯩꯁꯨ ꯕꯦꯔꯥꯅꯤꯀꯣ ꯑꯗ ꯏꯟꯚꯦꯁ ꯇꯧꯔꯤꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗ ꯑꯗ ꯉꯔꯥꯡꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗꯕꯤꯗꯅꯤꯀꯣ ꯋꯥ ꯉꯥꯡꯉꯤꯁꯦ ꯃꯥꯏꯛꯁꯦ ꯑꯃꯨꯛꯇ ꯁꯦꯝꯃꯛꯈꯤꯒꯦ ꯑꯩꯅ ꯁꯦꯝꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯑꯗꯨꯝ ꯐꯩꯌꯦꯅ ꯍꯥꯏꯅꯕꯅꯦ ꯕꯦꯁ ꯁꯦꯂꯔꯁꯨ ꯇꯥꯕꯅꯦꯕꯀꯣ ꯁꯤꯒꯤꯁꯦ
ꯐꯩꯅꯗꯤ ꯍꯥꯏꯔꯦ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯍꯩꯇ꯭ꯔꯤꯕꯩꯔ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯁꯦꯝꯃꯛꯈꯤꯒꯦ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯅꯝꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯃꯔꯩ ꯃꯔꯥ ꯇꯧꯈꯤꯕꯗ ꯑꯩꯁꯦ ꯕꯤꯠ ꯌꯥꯎꯈꯤꯗꯗꯅ ꯅꯝꯕꯗꯤ ꯃꯤꯅꯤꯠ 7ꯃꯨꯛ ꯅꯝꯕ ꯍꯧꯔꯒ ꯑꯩꯅ ꯄꯤꯅꯤꯡꯉꯤꯕ ꯏꯅꯔꯖꯤꯗꯣ ꯄꯤꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤꯅꯀꯣ ꯑꯩꯁꯦ ꯅꯝꯈꯤꯗ꯭ꯔꯦ ꯉꯁꯤ ꯁꯤ ꯅꯝꯃꯤꯅꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯒꯠꯂꯛꯑꯗꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅꯦ ꯉꯁꯥꯏꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯒꯦꯀோ ꯄꯩꯁꯥꯁꯦ ꯁꯃꯔꯤꯗ ꯄꯩꯁꯥ ꯅꯪ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯨꯡꯁꯥ ꯁꯥꯔꯣꯏ ꯍꯥꯏꯔꯒꯗꯤꯀꯣ ꯅꯪ ꯅꯁꯥꯒꯤ ꯏꯟꯀꯝꯗꯨꯃ ꯈꯪꯗꯣꯛꯆꯔꯣꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕ ꯏꯟꯀꯝꯁꯤꯒꯁꯨ ꯆꯥꯅꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯌꯨ ꯉꯁꯥꯏꯒꯤ 10,000 ꯇꯥꯜꯂꯒ ꯒꯥꯔꯤ ꯂꯥꯛ ꯑꯃ ꯄꯤꯕꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨ ꯇꯧꯒꯅꯨꯀꯣ ꯑꯗ ꯅꯪ ꯅꯁꯥꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕ ꯆꯥꯟꯅꯒꯗꯕ ꯑꯃ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯆꯦꯗ ꯐꯖꯅ ꯏꯊꯣꯛꯑꯣ ꯅꯪꯒꯤ ꯆꯪꯈꯤꯗꯕꯈꯩꯗꯣ ꯄꯩꯁꯥꯈꯩꯗꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯐꯖꯅ ꯈꯥꯛꯑꯒ ꯊꯝꯕꯤꯔꯣ ꯏꯟꯀꯝꯗꯨꯗꯒꯤ ꯑꯗꯨꯒ ꯅꯪ ꯂꯦꯝꯍꯧꯕꯈꯩꯗꯣ ꯅꯪꯅ ꯁꯤꯖꯤꯟꯅꯊꯣꯛꯀꯦꯒ ꯂꯣꯏ ꯁꯤꯖꯤꯟꯅꯊꯣꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯈꯖꯤꯛ ꯈꯖꯤꯛꯈꯛ ꯁꯤꯖꯤꯟꯅꯊꯣꯛꯑꯣ ꯑꯗꯨꯁꯨ ꯇꯨꯡꯁꯤꯜꯂ ꯊꯝꯃꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯪ ꯄꯩꯁꯥ ꯑꯗꯨꯝ ꯔꯦꯗꯤꯗ ꯂꯩꯔꯅꯤ ꯑꯗꯨꯗꯤ ꯃꯊꯥ ꯁꯨꯡꯁꯥ ꯁꯥꯔꯔꯣꯏ ꯁꯤꯅꯤ ꯀꯣꯏꯁꯤꯅ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯒꯦ ꯐꯤꯠꯅꯦꯁ ꯀꯟꯇꯦꯟ ꯁꯦꯝꯃꯣ ꯍꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯤꯠꯅꯦꯁ ꯀꯟꯇꯦꯟ ꯁꯦꯝꯃꯛꯀꯅꯤ ꯐꯤꯠꯅꯦꯁꯁꯦꯀꯣ ꯄꯥꯝꯕꯣꯝꯁꯦ ꯈꯔ ꯆꯥꯎꯕ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯏ ꯑꯗꯀꯣ ꯐꯤꯠꯅꯦꯁꯁꯦꯀꯣ ꯑꯩ ꯁꯦꯝꯃꯛꯀꯅꯦꯕꯀꯣ ꯐꯤꯠꯅꯦꯁꯁꯦ ꯑꯗꯨꯝ ꯐꯤꯠꯅꯦꯁ ꯀꯟꯇꯦꯟꯕꯨ ꯌꯥꯝ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯥꯛꯀꯗꯣꯏꯁꯤꯀꯣ ꯍꯦꯜꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯛꯀꯅꯤꯗꯅ ꯑꯗ ꯐꯤꯠꯅꯦꯁꯁꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯗꯤ ꯗꯥꯏꯔꯦꯛ ꯁꯦꯝꯃꯛꯑꯔꯣꯏ ꯑꯩ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯈꯤꯅꯦꯕꯀꯣ ꯑꯩꯅ ꯈꯟꯕꯗ ꯃꯥꯔꯁꯀꯤ ꯂꯣꯏꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗ ꯇꯥꯔꯛꯀꯗꯣꯏ ꯃꯥꯜꯂꯦ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯔꯤꯕꯀꯣ ꯑꯩꯁꯦ ꯑꯗꯨꯒ ꯐꯤꯠꯅꯦꯁꯀꯤ ꯉꯥꯛꯇ ꯑꯗꯨꯗ ꯊꯥꯒꯠꯂꯛꯀꯅꯦꯕ ꯑꯗꯨꯗ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯩ ꯀꯥꯟꯅꯕ ꯏꯟꯐꯣꯔꯃꯦꯁꯟꯈꯩꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯅ ꯊꯤꯖꯤꯜꯂꯒ ꯊꯝꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯨ ꯈꯤꯇꯪ ꯍꯦꯟꯅ ꯐꯖꯍꯜꯂꯛꯈꯤꯒꯦ ꯅꯪ ꯏꯁꯇꯥꯔꯁꯟꯁꯤꯅ ꯏꯅꯣꯏꯒꯩ ꯇꯧꯔꯤꯁꯦꯕꯀꯣ ꯀꯩꯅꯣ ꯇꯧꯋꯦ ꯐꯤꯠꯅꯦꯁꯀꯤ ꯑꯦꯗꯚꯥꯏꯁ ꯄꯤꯒ ꯍꯥꯏꯔꯗꯤ ꯐꯖꯗꯦꯕ ꯕꯤꯂꯤꯒ ꯊꯣꯛꯑꯀꯥꯟꯗ ꯑꯣꯏꯅ ꯄꯤꯖꯦꯕꯀꯣ ꯌꯥꯏꯗꯅ ꯑꯗꯣ ꯇꯧꯍꯜꯂꯛꯑꯒꯦ ꯑꯩ ꯅꯩꯁꯜꯂꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯩ ꯑꯈꯪꯕꯈꯩ ꯁꯤꯌꯔ ꯇꯧꯖꯔꯒꯦ ꯐꯤꯠꯅꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯑꯗꯣ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯗꯤ ꯑꯗꯨꯝ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯃꯥꯁꯇꯔꯕꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯔꯅꯤ ꯄꯪꯌꯥꯟ ꯌꯥꯅꯔꯅꯤ ꯁꯤꯒꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤꯗꯤ ꯂꯤꯔꯒꯀꯣ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯑꯌꯥꯝꯕ ꯚꯤꯗꯤꯑꯣꯗꯤ ꯑꯣꯏꯔꯅꯤ ꯑꯗꯨꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯄꯩꯁꯥ ꯍꯩꯅ ꯁꯤꯖꯤꯟꯅꯧꯀꯣ ꯄꯩꯁꯥ ꯍꯩꯅ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯅꯤꯀꯣ